Chen Kuki Singh na fangliba ST status asi lokthongnaba Ministry of Tribal Affairs na Manipur da khanghalakle maramaduna lokhatfam thokpa thabak sing athubada lokhatpiu haina maheshwar thongnau zamna taksilakli More da ngasi ayug no hongna na Kuki Kulai Paiba Singh na Manipur Police ta ahom lag thongna attack torakre combined force ki maike dagi handana akan bamong da khut thokna kre Bharat Joro Nyay Yatra gi khongchat haugadoriba hafta kangzeibungbu season naba yabagi permit lengak ngasi fawba pidriba asi athubada leikhai ta halu haiduna Congress Party gi luchingba singna Chief Secretary da taksimkhre Amaso Ministry of Information and Broadcasting gi senthang makhada thauna Manipur amadi Film Forum Manipur na DIPR ga khutsamna duna Manipur Northeast India Film Festival 2024 pangthoklagani